ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤꯅ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯇꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯀꯤꯔꯟ ꯕꯂꯥ ꯑꯩ ꯈꯨꯔꯈꯨꯜꯗꯒꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯄꯤꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯕꯤꯔꯦ ꯑꯃꯗꯤ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯂꯣꯏꯅ ꯇꯥꯍꯟꯕꯤꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯤꯈꯠꯄ ꯌꯥꯔꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯐꯣꯇꯣ ꯑꯃ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯕꯗꯨꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯗꯨꯒꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯉꯔꯥꯡ ꯅꯍꯥꯟ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯖꯣꯟ ꯑꯉꯣꯝ ꯐꯌꯦꯡꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯣꯏ ꯃꯥꯒ ꯑꯩꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯇꯤꯟꯅꯔꯛꯈꯤꯕꯅꯤ ꯏꯕꯥꯅꯤ ꯇꯤꯟꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯖꯣꯟꯅ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯝꯅ ꯐ꯭ꯔꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯈꯣꯠꯂꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯁꯦ ꯊꯥꯔꯛꯑꯦ QNETꯅꯤ ꯉꯁꯥꯏꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯅꯤ ꯄꯨꯂꯞ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟꯁꯦ ꯇꯧꯅꯔꯦ ꯑꯁꯤꯒꯤ ꯇꯧꯅꯔꯤꯕ ꯁꯤꯁꯨ ꯑꯩ ꯅꯥꯀꯟꯗ ꯄ꯭ꯔꯨꯐ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒ ꯁꯤ ꯑꯩꯅ ꯇꯧꯅꯕ ꯁꯥꯏꯟꯁꯤꯁꯨ ꯑꯩ ꯃꯉꯣꯟꯗ ꯕꯥꯏ ꯐꯣꯔꯁ ꯑꯣꯔ ꯑꯦꯅꯤ ꯃꯤꯟꯁ ꯑꯣꯔ ꯑꯦꯅꯤ ꯊ꯭ꯔꯦꯇꯟ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯥꯁꯤ ꯆꯪꯉꯛꯄꯗꯁꯨ ꯅꯪ ꯁꯤꯗ ꯆꯪꯉꯛꯇꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯑꯩ ꯃꯉꯣꯟꯗ ꯒꯤꯗꯤ ꯇꯛꯈꯤꯕꯁꯨ ꯂꯩꯇꯦ ꯕꯥꯏ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯅ ꯅꯪ ꯁꯤꯗꯩꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯑꯗꯨꯗꯣ ꯑꯩ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯖꯣꯟ ꯑꯁꯤꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯗꯤ ꯖꯣꯟꯁꯤꯅ ꯑꯩꯁꯦ ꯄꯨꯔꯥ ꯑꯩꯗꯤ ꯅꯠꯇꯕ ꯆꯠꯄꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯎꯍꯟꯕꯤꯈꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯜ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯇ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯣ ꯎꯅꯁꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯈꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯌꯨꯁꯦ ꯊꯛꯆꯤꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯃꯥꯁꯦ ꯌꯨ ꯆꯨꯔꯨꯞ ꯊꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯃꯉꯣꯟꯗ ꯑꯩꯒꯤ ꯖꯣꯟ ꯑꯥꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯨ ꯂꯩ ꯏꯅꯥꯎꯄꯤꯁꯨ ꯂꯩ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯁꯤ ꯈꯣꯠꯂꯣꯏꯁꯤ ꯑꯩ ꯃꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏ ꯃꯥꯅ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯑꯩꯗꯤ ꯇꯧꯔꯔꯣꯏꯗꯕꯁꯨ ꯅꯤꯡꯉꯤ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯊꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯖꯣꯟꯅ ꯑꯩꯁꯦ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯈꯤ ꯈꯣꯠꯈꯤ ꯑꯩꯁꯦ ꯌꯥꯝꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯋꯥꯉꯥꯡ ꯉꯥꯡꯕꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯂꯩ ꯁꯥꯒꯩ ꯂꯩ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯏꯁꯥꯃꯛ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯏꯁꯥꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯗ ꯑꯀꯥꯏꯕ ꯉꯁꯤꯐꯥꯎꯗ ꯇꯧꯈꯤꯕ ꯃꯤꯗꯤ ꯅꯠꯇꯦ ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ ꯗꯤꯋꯥꯂꯤꯗ ꯊꯣꯛꯂꯁꯨ ꯍꯣꯏ ꯑꯩ ꯊꯕꯛꯁꯦ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯁꯦꯟ ꯃꯩ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯆꯠꯂꯤ ꯕꯣꯝꯕꯤꯂꯥ ꯊꯥꯕ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜꯁꯦ ꯇꯧꯔꯛꯈꯤ ꯆꯤꯆꯦ ꯅꯪ ꯍꯜꯂꯛꯑꯕ ꯈꯣꯠꯂꯕ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯈꯣꯠꯀꯦ ꯏꯅꯥꯎꯄꯥꯅ ꯑꯩ ꯁꯤꯗ ꯃꯌꯥꯝꯒ ꯃꯩ ꯌꯦꯡꯉꯤ ꯈꯣꯠꯂꯤ ꯕꯣꯝꯕꯤꯂꯥ ꯊꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯕꯣꯝꯕꯤꯂꯥ ꯊꯥꯔꯤ ꯃꯩ ꯌꯦꯡꯉꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯁꯨ ꯑꯗꯨꯝ ꯂꯩ ꯄꯤꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯦꯡꯅ ꯂꯥꯛꯏꯕꯗꯨꯁꯨ ꯏꯅꯥꯎꯄꯥꯗꯨꯅ ꯀꯣꯜꯁꯦ ꯇꯧꯔꯛꯑꯒ ꯆꯤꯆꯦ ꯖꯣꯟꯗꯣ ꯁꯨꯃꯥꯏꯅ ꯌꯨꯁꯦ ꯊꯛꯆꯤꯜꯂꯒ ꯁꯤꯗꯩꯁꯤꯗ ꯅꯪ ꯂꯥꯛꯄ ꯉꯥꯏꯅꯤꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯁꯤꯒꯤ ꯒꯦꯁ ꯔꯨꯝꯒꯤꯗꯨꯗ ꯁꯣꯐꯥꯗ ꯐꯝꯃꯒ ꯏꯆꯦ ꯅꯪ ꯌꯥꯔꯒꯗꯤ ꯉꯁꯤꯗꯤ ꯍꯜꯂꯛꯑꯅꯨ ꯅꯪ ꯀꯔꯥꯏꯗꯅꯣꯃ ꯂꯩꯌꯣ ꯍꯥꯏꯗꯅ ꯏꯅꯥꯎꯄꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯏꯅꯥꯎꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯅꯪ ꯂꯥꯛꯑꯕ ꯈꯣꯠꯂꯕ ꯖꯣꯟꯗꯣ ꯁꯨꯃꯥꯏꯅ ꯅꯪ ꯆꯤꯆꯦ ꯂꯥꯛꯄ ꯉꯥꯏꯅꯤ ꯈꯣꯠꯅꯤ ꯍꯥꯏ ꯑꯗꯨꯅ ꯆꯤꯆꯦ ꯁꯣꯐꯥꯗ ꯐꯝꯃꯒ ꯉꯥꯏꯔꯒ ꯂꯩ ꯑꯩꯉꯣꯟꯗ ꯄꯥꯎꯁꯦ ꯄꯤꯔꯛꯈꯤ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯅꯣꯏ ꯖꯣꯟꯗꯣ ꯇꯨꯝꯃꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯇꯨꯝꯃꯀꯥꯟꯗ ꯑꯩ ꯂꯥꯛꯀꯦ ꯍꯥꯏ ꯃꯣꯏ ꯃꯝꯃꯗ꯭ꯔꯅ ꯄꯨꯡ 1-2 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯗꯤ ꯇꯥꯔꯦ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯇꯨꯝꯃꯝꯗꯦ ꯃꯥꯁꯦ ꯐꯤꯖꯦꯠ ꯆꯥꯖꯦꯠ ꯖꯨꯠ ꯆꯥꯗꯕ ꯃꯑꯣꯡꯗ
ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯒ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯒꯤ ꯇꯧꯔꯛꯏ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯒꯤ ꯇꯧꯕꯗ ꯑꯩꯅ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯈꯣꯠꯂꯁꯤ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯑꯩ ꯀꯥꯗ ꯆꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯩꯔꯕꯅꯤ ꯅꯣꯡꯃꯦꯜꯁꯨ ꯇꯥꯗ꯭ꯔꯤ ꯑꯩ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯩꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯣꯠꯂꯤꯗꯣꯅ ꯑꯩ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤ ꯖꯣꯟꯗꯨꯗ ꯊꯤꯅ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯈꯪꯗꯦ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯃꯉꯣꯟꯗ ꯊꯤꯅ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯌꯨꯁꯤ ꯊꯛꯑꯒ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯅ ꯑꯩꯉꯣꯟꯗ ꯊꯣꯡꯁꯨ ꯊꯤꯟꯈꯤ ꯑꯃꯗꯤ ꯀꯣꯜ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤꯗꯨꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯨꯗꯣ ꯊꯛꯆꯤꯜꯂ ꯊꯛꯅꯦ ꯆꯤꯆꯦ ꯗꯥꯖꯣꯟꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯀꯤꯖꯩꯌꯦ ꯆꯤꯆꯦ ꯅꯪ ꯏꯅꯥꯎꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯇꯨꯝꯃꯣꯁꯦ ꯆꯤꯆꯦ ꯂꯩꯁꯤꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ 이반이 똥기 이나오빠도나서 응원도 메시지 타리 지체 난 나조는 돌아와야죠 돌아가는 나도 뚜미는 뚜마 사라가 레요 콜로는 이나오빠지나서 응원도 하이 아이나 허이 하야가 메시지 가다 타나가 이제 뚜미는 누이 뚜마 힌두마디 뚱나는 강기 까마이는 뚱나니 레미나이니 아이고 다저가 장아이니 장아봐 ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯨꯗꯤ ꯃꯌꯥꯝꯅ ꯎꯕꯤꯗꯦ ꯉꯁꯥꯏꯒꯤ ꯋꯥꯟ ꯁꯥꯏꯗꯦꯠꯀꯤ ꯈꯛꯇ ꯇꯥꯔꯒ ꯑꯩ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯈꯤꯕꯗꯨꯗꯤ ꯎꯕꯤꯗꯦ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯅꯨꯄꯤꯅꯤ 이사주 아이주 아빠부터 너희는 강하고 미사니 마야는 산독빈이 마야는 인터뷰로 마야는 애원에서 와이 맛이단다 한비르가 로비로무 아이주 아이키 빈다고 마야는 아이 시우가 시우데 이마이 빠져서 담대 가만히 떠보니 마는 하진 누마는 또 난 시대이죠 난 타보죠 동닝들이죠 하이 난 시대이시다 레비라노 난 시대이시다 레라노 아이쇼 난 수마이나 또 우제 누가이티 아이쇼 레범 자본 칸트리 이나오비죠 수마이나 까빠가 레비지 누가이티 애망은 나이 시대 레비라노 다시기디 마마사니 야다나 토끼버죠 나디 아이는 다 토끼번 이봄사 아이가 미석두가 마마니시 아이나 단톡이니 단톡이면 바텀다수 이봄사지 단톡이 바텀지 아이 망원다 아무카다 존 낭도 아이 망원다 감이 아무카 존 낭도 ngasi기디 시다 레로 아이 헤이 낭도 티켓 깎비르게 아두 낭도 파자나 쩔로 나 아이 망원다 하이 마나 아이디 칸데 아이 롤레 칸데 아이 카카두가 짜짜르게 하이가 마 카카두가 짜키 타이베 유두주 카카두가 타키베니 이봄사 아이베 미사 ngasi기 아기 프로덕션이 인터뷰스에 야오리베 이봄사 미사두가주 ꯑꯩ ꯀꯥꯗ ꯂꯩ ꯏꯕꯣꯝꯆꯥꯗꯨꯁꯨ ꯃꯈꯣꯡꯕꯨ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯒꯩ ꯑꯩꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯈꯤꯕ ꯑꯍꯟ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯆꯥꯅꯨꯄꯤꯗꯕꯨ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛꯇꯣ ꯊꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯕꯣꯝꯆꯥꯗꯨꯕꯨ ꯑꯩ ꯀꯥꯗ ꯂꯩꯔꯒ ꯑꯩꯅ ꯊꯥ ꯑꯃ ꯄꯨꯔꯥ ꯊꯥꯈꯤꯕꯅꯤ ꯑꯩ ꯃꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯑꯩ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇꯁꯨ ꯈꯪꯗꯕ ꯃꯤꯁꯛꯇꯨꯕꯨ ꯑꯩꯅ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯈꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯅꯠꯇꯕ ꯂꯤꯆꯠ ꯑꯃꯗꯤ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯝꯆꯠ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨꯗꯤ ꯑꯩꯗꯣ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯠꯈꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩ ꯑꯗꯨꯐꯥꯎꯕ ꯅꯪ ꯌꯨꯝꯗ ꯌꯧꯔꯕ ꯈꯣꯠꯂꯕ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤ ꯌꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ
ꯍꯥꯏꯕ ꯏꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯂꯩ ꯈꯣꯠꯂꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯣ ꯈꯣꯠꯂꯣ ꯃꯃꯥꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯃꯃꯥꯗꯣ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯣ ꯅꯪꯗꯣ ꯐꯣꯟ ꯄꯥꯏꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯌꯧꯅ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯥꯅ ꯍꯣꯏ ꯇꯧꯒꯦ ꯈꯣꯠꯀꯦ ꯅ ꯍꯥꯏ ꯅꯪꯗꯤ ꯆꯥꯛ ꯏꯟꯖꯥꯡꯗꯤ ꯆꯥꯔꯕ ꯈꯣꯠꯂꯕ ꯆꯥꯔꯦ ꯈꯣꯠꯂꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖ ꯐꯖ ꯂꯩꯌꯣ ꯈꯣꯠꯂꯣ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯐꯖꯅ ꯑꯩ ꯃꯥ ꯇꯦꯛ ꯀꯦꯌꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯂꯤꯆꯠ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯁꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝꯗꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗ꯭ꯔꯤꯈꯩ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯊꯣꯡ ꯊꯤꯟꯗꯅ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯍꯜꯂꯛꯄ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯗꯈꯩ ꯃꯐꯤ ꯃꯔꯣꯟ ꯖꯨꯠ ꯆꯥꯗꯅ ꯂꯩꯔꯝꯃꯒ ꯐꯨꯔꯤꯠ ꯑꯃꯠꯇꯕꯨ ꯌꯥꯎꯗꯈꯩ ꯖꯨꯠ ꯆꯥꯗꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯃꯌꯨꯝꯗ ꯌꯧꯖꯔꯒꯗꯤ ꯑꯗꯨꯐꯥꯎꯕ ꯑꯩ ꯀꯦꯌꯔ ꯂꯧꯈꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯈꯔ ꯂꯩꯔ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯀꯀꯥ ꯏꯕꯣꯝꯆꯥ ꯉꯁꯥꯏꯒꯤ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯊ꯭ꯔꯨꯗꯁꯨ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯌꯥꯎꯕꯅꯤ ꯏꯕꯣꯝꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯁꯨ KCP ꯁꯥꯔꯒ ꯂꯥꯛꯑꯒ ꯑꯩꯒꯤ ꯃꯃꯥꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯅꯆꯥ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯒꯤ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯆꯠꯄꯒꯤ ꯂꯤꯆꯠ ꯃꯌꯥꯝ ꯑꯃ ꯃꯃꯥꯗ ꯇꯝꯈꯤ ꯃꯃꯥꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯃꯥꯗꯨ ꯑꯟꯀꯟꯁꯤꯌꯁ ꯆꯠꯂꯒ ꯋꯥꯟꯊꯈꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯕꯨ ꯌꯧꯔꯛꯄ ꯃꯇꯨꯡꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯑꯕꯦꯠ ꯅꯪ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯈꯣꯡꯗꯥꯔꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯉꯥꯡꯈꯤꯕꯅꯤ ꯑꯗꯨ ꯆꯤꯆꯦꯅꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯈꯣꯠꯇꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄꯁꯦ ꯆꯤꯆꯦ ꯑꯃꯗꯤ ꯕꯕꯥꯅ ꯅꯪ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣꯅ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯊ꯭ꯔꯦꯇꯟ ꯇꯧꯏ ꯑꯩꯉꯣꯟꯗꯁꯨ KCPꯅꯤ ꯍꯥꯏꯗꯅ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯩꯉꯣꯟꯗ ꯅꯪ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒ ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯅꯪ kaya nungaru kolu na aiwanda ko hajina threaten toroki KCPni hadana adu mayam dugi family gi pressure adigi ibum agi moigi threaten toropa adigi KCP gi pressure and I depression and I unconscious oraga amati hospital da Phoenix hospital da pukaki edu naraga hidak charaga lehi thapuk chu amta tawba ngamtare anuga babaga mamaga nadi ngasai ibum sa hayo misaksi KCP ni party mani adana maun moida threaten tawbina kibani na itana bisu kama aina chawriba lichatasi fajadre aduna mayam amada chopalini mayam su ngai adu matungda viral video se thole matungda su masai mamaga babaga ofisu karma pibam da laramani adu mayam aisu nupini aisu ima baba ichi dada sakta mayamada aingona chu wai khata chu hambiramo ngai aingon ai ka da lai ngai da yu tha da ai layam chabang khang da duni hangbide to one sided khata taraga nganguduti ai ijebu na ko pe adaba ma ung nganguduti ai ju nugai judi ai family bu an mai mama bu ausi bu an ka je sala wa kal masado do sola leyo do so tasing ngai jadi ai Manipur da lai ima ibin ay amaso apa pata betul yang sini
ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯊꯥꯡꯗꯁꯨ ꯊꯤꯖꯤꯟꯕꯤꯌꯨ ꯉꯁꯥꯏꯒꯤ ꯗꯤꯋꯥꯂꯤꯗꯨꯗ ꯖꯣꯟꯅ ꯑꯩꯕꯨ ꯁꯦꯅꯤꯌꯔ ꯁꯥꯔꯁꯤꯡꯒ ꯍꯣꯇꯦꯜꯗ ꯆꯪꯉꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯨꯐꯇꯨꯁꯨ ꯄꯤꯕꯤꯔꯛꯎ ꯀꯔꯝꯕ ꯍꯣꯇꯦꯜꯗꯅꯣ ꯀꯃꯥꯏꯅ ꯆꯠꯄꯅꯣ ꯀꯃꯥꯏꯅ ꯂꯤꯆꯠ ꯁꯥꯗ ꯄ꯭ꯔꯨꯐꯇꯨ ꯄꯤꯕꯤꯔꯛꯎ ꯖꯣꯟꯁꯨ ꯄ꯭ꯔꯨꯐꯇꯨ ꯄꯤꯕꯤꯔꯛꯎ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯀꯃꯥꯏꯅ ꯆꯠꯂꯛꯄ ꯃꯤꯅꯣꯗꯤ ꯀꯔꯤꯝꯇꯗꯤ ꯊꯤꯒꯠꯄꯤꯗ꯭ꯔꯒ ꯑꯩꯉꯣꯟ ꯋꯥꯟ ꯁꯥꯏꯗꯦꯗꯀꯤ ꯈꯛꯇ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ ꯅꯣꯏꯗꯥꯁꯤꯗ ꯂꯩꯔꯝ